KUKI KHUTLAI PAIBA SINGNA YAMNA KUMANG CHAUSINBA TECHNOLOGY AMA OIRIBA drone SIZINNADUNA Meecham Meeyam attack CHATTHARAKLIBA ASI national security da threat PIBANI Hauzik Raj Bhavan Chief Minister gi Bungalow amade Meecham Meeyam gi Punsi Sapharibara Haiba Asi Achouba Wahang Oire HAINA selfie leader OKRAM IBOBI na PHONGDORAKLI ngarang amadi ngasi state asigi tongan mafam singda KUKI KHUTLAI PAIBA SINGNA drone SIZINNADUNA Meecham Meeyam attack CHATTHARAKLIBA asigi matangda India block na sinjuna ngasi Congress Bhavan da pangthokpa pawgi mifam amada selfie gi leader so oiriba hanagi Chief Minister OKRAM IBOBI na hai democratically elected government aman lairibade government aduna miyam gi punsi amade lantum ngakpa haiba ase constitution na piba thodang amane law and order amade miyam gi punsi amade lantum ngakpa ngamdraba phibam asida hauzik lengak asi lairibra natraga laitrabra haiba asi Achouba Wahang ne Manipura hauzik tholiba irang ase law and order gi issue amani haina khalambani adubo ngasi di madu oidre ngasi di KUKI KHUTLAI PAIBA SINGNA CHATTHARAKLIBA thawong ase national security da threat ama oide malem gi lan tholiba leibak sing maru oina Russia amade Ukraine gi lan amade Hamas amade Israel gi lan dai yamna khumang chausin ba drone na chingba sizinaduna landariba fibam adugumna KUKI KHUTLAI PAIBA SINGNA drone sizinaduna ngarang maitei gi khol sing da attack chattharakiba adu laina loba yaroi oirakliba fibam asida state asigi Raj Bhavan Chief Minister gi Bungalow amade Meeyam gi Punsi Sapharibara Haiba Asi Achouba Wahang ama oirakle asigumba fibam asida Prime Minister Narendra Modi na luchingpa lengak asina Manipuri yengliba mideng ase dingba kainingai ne Manipura hauzik oiriba fibam asida center da kumaigum aduma yengduna leiriba asi karigino ngarang KUKI KHUTLAI PAIBA SINGNA drone sizinaduna attack chatharakpada nupi ama lekhidaba adu thamoi shokna nuaite Manipura hauzik oirakliba fibam asida ngase India block ki mihut singna ngase governor da memorandum ama pisinkre haina mangna makhat chake Manipur si India ki saruk ama oiramnina masi India ne ba India ki national security da threat tawbagi question ama lae kadai dano Manipur se shape oigado bi jaga anywhere drone sina anywhere he thada banga me ba Raj Bhavan si shape oiribra oidrabra asisu thadage di irai ngame ba Chief Minister Bungalow se akoina hangninge di masi shape oiribra oidabra ba adu oiriga di laiba question di Raj Bhavan bhawba Chief Minister ki Bungalow bhawba shape oiraktraga di what about other innocent people of Manipur akoi gi life and property se kanana ngakpi senbi ga dori bano masi laiba development si laiba question ji masi ne ba ngasi bhawda Center da paliba Narendra Modi ji na paliba government se sina karino akhoi se yengna lairib si karino akhoi Manipur se kasu na da UP gumba Achouba state layer na asang bi bhawba district amana masing hena yambani seida akhoi no jo hanjan haijebado angam ba hatna jara sunu da angam bana palhora sunu haibagi phibam da silent spectator oina kumhai yengna lairibisi akhoi karino akhoi na tawgadabsi karino haibase machine ba state government kari tawri krai da lairi law and order si masi hanjan ngangna basi democratically elected government amal laibase masigi arthasibu lairura laitrabra ba Paugi mifam aduda CPI Manipur gi hanigi secretary L Sodin Kumana hai KUKI KHUTLAI PAIBA SINGNA drone sizinaduna ngarang kautrukta attack chatharakpada nupi ama lekhidaba amade asok apan kaya thokhankiba adu laina lobi yaroi ngasi su KUKI KHUTLAI PAIBA SINGNA sinamda attack chatharakle ngarang dagi state asida oirakliba fibam asigi matangda mideng changpinaba ngase governor da memorandum ama pisinkre KUKI KHUTLAI PAIBA SINGNA chatharakliba attack asida central force singna khut hanriba karigino hauzik Manipura oirakliba fibam asigi tekchak Prime Minister Narendra Modi amade Chief Minister N Brena pugatabane BJP na luchingba lengak ase miyamna amukhana paratambiba chai haina mangna makha chake drone sinar bhawba bomb thadara bhawda mi hala bhawda asopan kyaranga bhawda karigino central force mayamna ngarang CRPF mayamama manakur kok thoma pairigale maduna lan khamdriba karigino ngakthok triba karigino hallaga kaino khara blank fire or kap daba karigino mayam khangnare kun ngakpa kangbu Manipur da karigino naharol sina nomai paira kanda KUKI narco terrorist ngi mayok tu thene gris si bharat sarkar thon mane leibak sin landare aduga prajamiyam punamuni leibak iram dam Manipur kandabe ade haidana
maru naron kaya man sok thorak pani tangai fadal khulai thirak pani lan ma tarabdi lan du ngak na khulai darkar nei lan solution mai mahuta akhoi Manipur si macet ta na kai dok paduna hena faradra gaina khalaga lan khamna bi thobok oigani haina khan baduna Manipur gi apun mai saktam thugaina ba lawrei ba khongtham mayam sing se mase khoi India block na Manipur gi territorial integrity da Manipur gi apun mai saktam da kai ma khan gi apun bagi saktam da kai na ba hona rakpa kahel lakpa puna maksi mayok da koi are palitina han balitina koi thena gani Marak asida center amadi state ingakna Manipur piyang ki punsi amadi lanthum ngak sen mangamre haidaduna Manipura hojik odiba pibam asida akanba mideng changduna lengak asida miyamna thajaba hanjul handuna Meecham Meeyam ngak sen biyung haina India block ki mihut singh Manipur ki governor da memorandum ama pishinduna taksin khrei